खुरुमजरे ISTV पाउमियंग ताबीरबा सिमुतराम नोकजरे हौजुमरोइबा पाउ Kana legidraba miyoisingi damak bitharakliba sakthung ase mapung phana makhoida yohanaba department ki officials singna yengshinaba chief minister Okram Ibobina haikre bill lahungi mayokta khongjang sangshliba guki inpi gi musinga sarkar ga wari sanabada aphaba mayonda sangshli haina deputy chief minister Gaikhangam na phungukre amadi Citizens Committee Manipur gi Kangbu ama Churasanpur da chatuna mafam dugi phibam yengsinbaga loinana laikidraba singi damak awaba phungukre Hauzima pungi bapau. Kana legidraba miyoising yauna Social Welfare Department na kana ba pigadoriba miyamgi damakta thadarak pa sakthunga si lanai lup kharana department ki miyoi kharaga loktuna raga mapung phana yohandaba si marilaina ba department ki officials singna yengsinduna sab saba sakthunga du makhoi da phangangadabani haina chief minister Okram Ibobina ngase tagil dalaiba government children home ge nauna saba building hangdokpagi tharom da phongdukre Chief Minister na makata na phongdokibada Ministry of Social Justice amadi Ministry of Social Welfare gi funding makada Social Welfare Department na tongan ba scheme kaya gi makada kana lejadraba miyosing yauna maru oina nupi angang singda sauraba kanaba pire kanaba asi mapung phana yohannaba honagadabane district singi manung hanjinba jaga singda kana lejadraba angang singi home thamnaba honare Sarkar Kaktana Makogi Pangpam Tokpa Adu Panganaba Honabada Kudong Sadaba Labana Lanai NGO Singnasu Tamui Sengna Tabak Tobu Hake Akoi Ayambana Central Funding Haibatare Ministry of Social Justice Aduga Ministry of Social Welfare Masidagi Thadar Paisase Masi Mafam Masida Masigi Children homes is habda equina paisasi maram chana quality laina tawiriba sumaina masisu honorable minister na natraga official sing director principal secretary na karai danoma hanagi se repairing tokthokpa natraga hanagi sangsi mathapta matau mana mama chajalaga crore mari manga si dum lokthoom ge haita de dum lokthokpa yai badum for last many years sumai tawduna Tauba mayam su yoram basu yai paisasi maram chana quality maintain tauna laiba phan khara lapase leakage le handreba targati koi department asi yamna welfare haiba social welfare haibase masigi artha aduga masigi meaningful oibadu chungsoi soina ai praja singda ai utpangamgani haina khanjai Integrated Child Protection Scheme gi makada PWD na working agency oiduna sakiba phamung yangkhai leiba building hangdokpagi thoromaduda Social Welfare Minister AK Mirabai Education Minister M Okendro Social Welfare gi Principal Secretary SK Dev Burman amadi PWD gi Chief Engineer M Lokendro na chingba mi kyana sarugya khe thorongamari leinana hongi akoibada u chara thabaga loinana angang singda khudol pot pikhe Education Minister Okendro na phungdokibada sarkar gi mahisang singda hojik mahiroi leitabagi khudong sadaba leiriba ase kokhananaba anoba education policy ama mathang sahi gi January thadagi chatnaba horagani mahiroi singi damakta khudong saba hena pinanaba Social Welfare Department amadi Education Department na punna konamina se haike aduna sarkar gi school da satra leitabagi awaba se ngasagi bridge taunaba nursery KG1 KG2 se private school sing se leiba aduna hojik anoba education policy da India pumbagi ona hapak tori se khoi angalwadi gi angang sing sina mastagi pass toruk pe sing sina masina class 1 phawdi madagi lak pe sina class 1 da join to halaga sigi lambi mayam chauna ka semna ba thorang bharat ki ona paket tore Social Welfare Department ke Minister AK Mirabai na phungdokibada Hauzik Manipur da home kunma thoi mapung phana mathau tore anoba disabled home taruk lehanna bahonare kana lejadraba imanadraba singda ahenba mieng sangduna makhoi gi yaifa thorang gi thabak sing leptana paikhalagle ahloirba singi oinasu home da leiriba singda kudong sana ba kaya paikhali haike yamna hena masigi department asi miwa tabam su oiba adudai karigumba ama tawre haiba matamda anywhere da china chena ba asumaina tawbani loinana children home asida leriba ngang sing si ayamba orphanage oiba aduna makoi gi leriba day to day gi maintenance tawna ba hona bada amadi makoi bu matik chaba schooling ta honduna matam ga chuna ba education pi na ba hona ba department asigi daitani
हंदकता असेंबली ना पास तौखिबा बिल अहुंगी मायोक्ता खोंजंग संगशिलिबा कुकी इनपी गी मिहुसिंगा सरकार गा वारी सानाबदा अफबा मायोंदा संगशिलि हाइना डेप्यूटी चीफ मिनिस्टर गायखंगम ना फोंदुखरे ngasi congress bhavan da pangthokpa thoram ama yawba lakpada paumisingsna hangba wahongi paukhumda makna wafam asi phonglukhibani deputy chief minister gaikhangamna sarkar amadi kuki luchingba singa wari sanaba aduda marik chumba wafam phongdokhidrabasu ahan batangka ki wari sanabada afaba mayonda sangshili haiki kari karamba wafam da wari sanakhiba leibage haibadudi hauzukmaki oina haibada nganmali हिंसा अमसुंग मुंगनाबना वारिशन अमता पुरकपा ngamde haiba khangduna manipur sarkar na wari sanasi haiduna lakhibani makha taba tangkaki oina athuba matamda nakal anina wari sanana ba thorang tawre amoromda sadar hills pu mapung phaba district ama uhenna bagi khongjang sangshilagli ba asidasu manipur sarkar na yamna kupna yengchili haike kanagi amukasu makha tala so wari utai sakisi an haibida mkhoiso ada chatlaga mayam so wari utai sarga mkhoi mayam gasu Paudok Naraga can Pizzer Kingdom Hayadu. I'm hopeful that I think some sort of solution will come very soon. What is say Narang the Hobin in the call. And Makata, what is some Sahadini, how what is Saba Horamina? So then oration, so the Porcani. Citizens Committee Manipur gi chairperson oiriba hana chief minister oiramba Rodhabinot koizamna luchingba mihut kangbu amana ngasi Churachandpur da chatuna awa ana tarba singda hakthengna sarukya khre handakta Churachandpur gi ihogda laikhidraba mi mapan gi thawai yawdraba haksang thamliba mafam yauna Churachandpur hospital da laikanariba asopa singi phibam mihut kangbu aduna yengsinki loinana laikhidraba singi phibam yengshinana ba lairiba joint philanthropic organization gi mihusinga punna minute ani 2 minute leptuna awa phungdoke loinana sel gi angamba mating pangke khongchiradu da committee gi member hana minister oiramba RV Mingting JDU gi president M Tombi human rights activist Bablu Lotongbam senior journalist Yambem Laba Imphal Free Press ki editor Pradip Panjobam Telegraph ki Khelen Thokchom amadi BB Sarmana chingba miusing yauke khongchadasi rajnitiga karigumba hiram amata damari leinadi haina thauya khiba singna phongdokna khe aikhoi masel amatani leikidraba mioi mapan gi mafamda amade awaba nang hauraba imung manungi mafamda su ikai khumnaba amade awaba da sarukyaba lakpani haikhe Radhavinot koizamna phongdokhibada ihau sangsiliba amade sarkar na su masa masagi fireptagi hongloi haina leinarabadi warushin purakpangamloi maramaduna Churachandpur da mahusagi punsida hanjin hannaba honabada wari sanaduna warushin purakpa tangai fadi haikhe agitate tawriba mayam ka leader mayam ka community ki leader singa civil society group ki leader singa mayam ka sarkar la phaminar ka kadawai dano ikoina yaning triba kadawai dano ikoina pam triba garibu no ikoina kuriba haiba sangu haiduk narga khangnaraga phomnaraga da via media ma lambi ama mayai lambi ama kutuga yana bodu por kadabani government na government ki koi ji side hen leng ba ya di hai ba agitator na ko chu side hen leng ba ya di har ga di kano jo issue do problem do resolve to ya ba da ni na anima give and take hando anjing hando hanjing do wari san ga ya ga da mi nang adu he ta ko har ga di ya ba nang adu he ta chang ja lo har ga ya ba da ni na wari san ga hodok na ba organization ki convener mangpha thangjona Churachandpur gi ihogda misimina asho open nanglaba singi awa ana kaya organization asina yengsinduna lakpada mateng kaya pangbirakpa singbut nungai ba fawi haike asigi thodok tagi injure oiramba mi ahum hospital da huik su leri amana Churachandpur district hospital da leri ani si hoyek Imphal Christian hospital da leri asi singsigi pharmacy dagi mapan dagi hidak lobagi reimbursement gumba natraga imung da awat pa ching chara kayamuk se mating tawraga joint philanthropic sina sigi thabak se pai khatpani Mahiroi singna tangai phadana khangdaba yadraba information sing sel tingdana khangnaba amadi yengnaba mafam ama education UG office da ngasidagi hangdokle haina education minister M Okendro na phongdokre ngasi kaisa batalaiba Manipur sarkar gi education UG office complex da students career guidance cell amadi online scholarship website hangdokpagi tharamda minister na wafamasi miyamda khangan khibani
Directorate of University and Higher Education na sinduna pangthokpa sel amadi website hangdokpagi thauram Commissioner PY Fay amadi Director C Athar amadi ate official singsu sarugya ke Minister Okendro na makata na phungdokibada sahi kayagi mamangdagi Education Department na manglakpa manglan amanga si mangphaunare ngasi hangdokliba sel amadi website tagi mahiroi singna kudong saba lobiu scholarship phangnanaba khonabada online gi matengna su yaragani mahiroi singna matam mangandana mahi masingda mai onsinduna education da mipal tangdaba lamdam ama ohelashi haiki guidance sales da lebi internet ki kudong saba tagi punamak se lobiu ko tamjare na yaga bigyagi kuthar da Manipuri Director C Attorna scholarship tanabagi awaba koknanaba online da submission tawba yare sel asida tongan ba lyric sing amadi career guidance ki matangda kudong saba phanglagani haiki Commissioner PY Fay na phungdokibada asigumba kudong saba si college singe principal singna mahiroi singda khanganbiu civil service da leiriba IAS IPS amadi IFS na chingbagi guidance lecture su khangba yagani UGC, AICTE, NCTE na chingbana approve tawraga institute kayagi information su khangba yagani hairi Manipur da education sector saukhanaba honabada hojik lairiba education system semdokpa tangai fade haina MU ge hana BC oiramba si amubana mongsangai da leiba Trinity Public School Day gi thoramda phungdokre thoramatuda amjugi president Wangkhemsa Samjai amade social scientist Dr. Danabi Raishram su sarugya ke School ki principal M Inaubina mai masing tamliba mahiroi singda wakal gi anaba leibasing liemna laying bagi kudong saba pinanaba school gi management trust na thabak lokhat pahori haiki Dr. Danabi Raishramna Manipur da apaba education system ama lehananaba honabada miyam amadi sarkar gi chap manaba thodang lei lamdam masigi education system asi national integration da based tawbagi mahutta national character da based tawrabadi hena sakutkani haiki MU gi hana BC oiramba si amubana makata na phongdokibada lamdam asigi pikliba mahiroi singda tamliba lyric sing asi class ka chanadana tambibana ka hena wahale leibaga ma sawat hanbada education gi phibam hana phagat hanba tangai fade haiki akoi syllabus revise to boy no tor syllabus na pana actually masi tambiba chumdra da kusi kan kanti actually strategy yang wale mo si matam se akoi na tawri mo tawse makoi da burden pibasina laik tambagi wai digi laik tambiba education digi wai digi prime moi ba kwai mut kano to bu yalo no to objective ti angang singi talien si pro to kon bala Wangkhemsa Samjai na phongdokibada Manipur sakhat mayon da purakna bahona bada ekhoi pukchel sengna thabak tawba changi haiki ai phanga loire wi mayam gi ekhoi mayam gi yawti ai phanga loire ai noira ga loire ai jumwa ga sar loire ai lan pasila ga loire hai be bo chat dai aduna ojana amuri ba kono ma do halaman hai si de hida mong khang na ban hai ai na khanguru ba kono ma to si so hairang da ba mai ba sare ai hai khang so masuda ma bi de bidra nang sumana tungi generation by generation khang ba hai ko ba adum si ge ba si de hida mong khang da ba oja thane bi khang me am do ma gi mari baki miam da mari baki masa mana da mara khang do tan ra ga hain ra ga di kai kan do ngasi numidang pung taruk makhairom tabada mayang langjing mana ingkhol da leiba power substation ama mai chakpadagi amanga ta thokre ISTV news na phangba pawgi matungina tha anirom ki mamangda sanga khibada ngairiba substation adu ngasi numidang khangongdana mai chaklakkhibani mai chakhiba adu da substation adugi transformer ahum leibagi manungda ani amanga ta thokpaga loinana control panel su tumna mai chakri hare Mayau lang pogi thokdok adu lakshin na bagi damag Imphal dagi fair tender ani changshinduna mai kan bagi thabak chathabadagi makhatana chandorakadabadagi thingbangam hore hari hauzik phawbagi oina lupa lakh kayagi mal chang chakrabagi haibagi akupa marol phangbangam dana leide hauzik atema bem throkjari break ki matungna mayam taram nokjari ngasi nupi kanglup na sothari ba asi nupi na nupi bu namsinduna thamba asina maru oiba maram amane Manipur gi nupi singna tangka kayada laurakhiba thodang amadi makhoi gi sakti singa atopa state singi nupi singa yengna bada yamna khenai haina deputy chief minister gai khangam na phungdukre
ngasi Manipur Pradesh Mahila Congress Committee na sinduna Bharat ki ahanba Prime Minister oikiba Pandit Jawaharlal Nehru gi chama kunmanga suba mapok kumon ga mari leinana Congress Bhavan da pangthokba Empowerment of Women in Politics ki convention amada mahakna wafam asi phongdokhibani thorambaduda Social Welfare Minister A.K. Mirabai MPCC gi Vice President MLA T Mangiwabu MLA Korungthang amadi Mahila Congress ki President L Tilotama susarugya ki Daikangam na makatana phongdokhibada AICC na insolusingani taramari gi November taramari dagi chahi asigi November taramari fawba chahi ama chupna Jawaharlal Nehru gi wakhalol amadi mahakna pamlamba thabak sing miyamda khanganana ba pandamda thauram chatharakpani Manipur gi nupi singna lawrakhiba thaudang asi top topi nupi singda sakti piba haibasi Bharat ki oina mamangdagi chanaduna lagli adubu ngasi nupi sing sothariba si nupi singna nupi bu namsinba amadi sakti lana sijinnaba ashina ohenbani Mahila Congress na thaudang chawna lawduna lamdam asigi nupi sing hena achumba lambida lamjingduna afaba khunai ama ohenbada mai onsilasi haiki maramanduna masigi daito si equally it is required in the society also, in the party also. Maramanduna Congress vibrant Congress sama ohenu damakta nupi ge khutta yamle. More importantly in Manipur ni hena masih dakar lay here. Mam hiram khudi mot nupi ge role ase atopa India ge mainland ge lay nupi sing de ge phawda Manipur da lawri ba imai ben sing lawri ba role ase masih atia pak no wang lay here jari Moirang Kendra gi awara pa kaya yangsin bidabadagi masigi mayukta kege Moirang apun balupna hokiba October amadagi chatharakhiba ban tang taret phawba handukre Moirang apun baluki Secretary Santikumar na pamuisingda karigumba tang taret phawbagi manungda yanariba wafamasi thabak oina pangthoktrabadi mathang tang nipandagi akanba khongjang changsilagani paugi miphamadu Moirang Municipal Council gi Chairperson Councillor Singh lekai gi miyoi sing amasung Moirang gi o sisu sarugya ke Hari October ki tang tare sifabu ki manungda walhauri ba demand sing amati yanari ba demand sing asi thabak oina onthorok taba taragadi ekoi makata na tang nipan October ki 2015 dagi amuk makata na khongjang asi changsin ba hokseragani masa gi maramdam gi lon sing sakhot hanana ba prithvi da lairiba jati khudingmak na khonari masibu mapung phana ba International Mother Language Day haina sahi khudingi thoram pangthoknari Manipur da su numit asibu mapung phana pangthoktuna Manipuri lol chakhotna ba sarkar yauna tongan ba organization singna leptana khonari International Mother Language Day gi thoram da lamdam asigi phamnai bi sing yauna ima lol chakhot hanana ba khonagadabani haiba wafam kaya tattana sahi khudingi media da phongdokle adumoina mak sarkar asigi lucingbi sing yauna lairik laisu hairaba miyoi kayana ima lol bunna thaiduna thamlaga English loan bunna sakhot hanba pambagi wakhlol laibagum tawre Isam samba ima ibil sing yauna pangthokpa miyam gi thoramdagi horaga miyam tinba mifam amadi seminar na jingba fawda isam samna maitei lona wangangduna punna bhab taminana ba khonabagi mahutta English loan da iba wahi pareng sing che da yenglaga pathokduna miyam da tahan bagi chanabi ama tatana chatharakli masina pangthokliba thoram adugi pandam phangana ba khonabagi mahutta hena bhab tahandabatana ima loan bu nathaiduna thamle Amaramda Narendra Modi na luchingba sarkar asigi Council of Ministers sing yauna Narendra Modi dagi horaga Hindi loan bu sakhot hanana ba pandamda Manipur yauna tongan ba mifam ayambada Hindi loan na ngangduna lola sibu sakhot na ba honari Manipur da di nan Manipuri amagi dukan natraga hotel dagi port eba fawba lamdam asigi yalomi singna Manipuri lol ngang bagi mahutta Hindi lol natraga English loan ngang na ba honaduna leide UNESCO na Manipuri lol asi mutkiba yabagi khudong thiningai oiba chang yaure hairabasu lol asibu sakhatnaba lucingbi sing yauna miyamna thamui sengna khonabagi mami tadabagum tawre sana thaknaba port ki mamal loning ba mong de loramba dukan ama government na matik saba cherak pidrabadi m shuna matam chupagi oina thingjillagani haina lauthokre ngasi m sugi head office ta pangthokpa paugi mifam amada secretary general manjit sarang themna phongdokhibada ss hakmit chan Sandalmal Kauba Thangal Bazar da leiba dukan asida jira kaju LIC amadi thitami sina singba polam singasi masagi print red muthatpa
mathakta napshinba amadi kolomna isinbana chingba pambai sing sijinaduna miyamda launingba mamalda lauramba emsuna thengnare asigumba dukana si CAF and PD na akanba miyeng sangduna license kakpada natana ain gi oiba lokhatpam thokpa thabak lokhatrabadi emsuna thingjilagani thodo sina thangal bazar da dukan phamliba singna miyambu karisu khandana makoina launingba mamalda potchai gi mamal laure haiba takpani masi Medical Directorate ki makada leiba Food Safety Standard Wing amadi Wet and Measure Department mathau ningthina tawdi haibani hiramasida athubu matamda government na atai dukan singda su miyeng sangrabadi emsuna makhal makha kaya gi khongjang sangsilagani haiki Thangal Bazar ki Axis Bank manakta leiba dukan kharada koi print koi sagai rakanda topa he na mamal yonjanba dugumba dukan khara emsuna thengnari karigumba Manipur government na koi haiba dukan asi koi license piriba Food and Safety Department Health Department ke makha da hangliba Food and Safety Department wing na Food and Safety Standard Wing haiba department asigi wing asina license pirakanda yola liba sukuma dukan ase thahum jela thamoidaba file lorakanda asugma dukan sing license ka oida boragadi emsuna haiba dukan se matam chupki thingjana amsi emsu achetpa firemi Mapithel dam tinget padagi maukhallamba isingna Jadong khul yauna khul kaya awa ana tahaliba asi ngasidagi tharaga nimit kunni gi manungda sarkarna yengsindrabadi akanba khongjang sangsilagani haina Mapithel dam multipurpose project Displaced Village Committee na ngasi Ukrul District ki Lamlai Kuno Village da pangthokpa pawmisinga unabada phongdokre Committee ki Vice President ke Ningrengam na phongdokibada awa ana taraba khunja singna mayokna duna leiringai da leiga ki mapi mapa singna hanna yengbikide atopa mafam singda thokpa thodok wathok singdadi kayarak laktuna yengsin ki haiki Rehabilitation gi chairman su oiriba Ukrul gi Deputy Commissioner da hairurabasu ngasi fawa thabak amata pakhalaktre masigi matangda Chief Minister da memorandum pislagani nimit kun phawbagi manungda paukum piraktrabadi makhataba khongjang sangsilagani haiki Lamlai Kunaugi Village JP Mahangamina oregli phiba mase sarkar asina khangna miyeng sangbidababu pendaba phongdorakle Rehabilitation gi mana chairman ni ising hek thajan badagi nomad su lakte Deputy Commissioner Ukrul District se mangraba laidrabra ekhoi hujik phaw phapta bangamde aduna athubu manungda ekhoi gi RNR pikhadragadi 20 days ngasi ekhoi na ultimatum se CM the honorable CM the beginning in case action lakhodrabade honorable ekhoi makhal makhagi khunjang jangani habse Mapithel da multipurpose project displaced village committee gi tarapdagi appeal tawjabani Thawbal Police Station gi manung channa leiba Moijing Kangjebung awang lekai da drug phaba chaluba nap ki gari ani mai thakre Police ki DI ama yauna gari ani thugai khre Thawbal Police ki SI ama sokle thodo si ngarang nungdang pung 3 lom tarak pa duai da nap ki OC and Keshona luchingba kangbu amana Moijing awang lekai da leiba MD Aslam Khan apokpa Kabir Kawba mi amagi yumda drive chatpada thokibani Miyam amadi nap ki marakta sauna ungkanarakpadagi miyam na nap ki personnel singna tonglakpa alto car ani mafam adumakta da mai thaduna amanga tathokan ki car amasu maningi saruk sing thugai ki thodo adubu lakshina na ba sanction khiba Thawal Police Station gi DI amasu nungna thajilakpadagi akai atui thoki DI aduda tonglakpa SI MD Ramjan Mubarak Kawba amasu soki Nongyay aduway da miyamgi ihawadu Thawal Police ki ahenba force sangsinduna mafam adugi Pradhan amadi Jila Parisat member ga wari sanaraba matungda nemthaki Moijing Gram Panchayat ki Pradhan Ali Hasan na pawmisingda thawdok adu laibak thiba paw phawdok na hogdabadagi thokibani Nap ki personnel sing aduna security personnel singa matam amatada langmin nakidaba amadi civil dress da kulaiga konana lakhibana miyamna chamamnaba amadi chingnaba phaunkibani Sakangdaba kharana Aslam Khan gi imungda ot naire haina miyamna khalubadagi haunaruba leitana gari singadu mai thakibani tungda Thawal Police ki personnel sing laklaba matung nap ki miyoi singni khangalakpadagi irang adu nemthakibani thodok aduda nap ki personnel ani amadi khulai amasu lekai miyamna police da sinanaba honabada pangbaya ba matengsu pangki phongduki asigumba thodok asi thoktanaba department ki miyoi singna drug kamari leinana natraga mi pha mi pun tawada landam adong luchingba sing hana khangan biu haire
मोइना पाइरप खुलाई अमा हाइबदी मफम खंगदना मंगहौबगी पोल अमा गोंद सिनरखी मदुमक्सु आई चौरांगना पुंग 12 मखाय अदवाइदा थवाल पोसी अमदी डीएसपी अदुगा अखोइगी ngaraंगी नापी कांगू लापीरिबे अखोइगी सिन्नौ सिंगी कमान तोरलेबे एसआई अमगा एसआई सुरेश महाकल लोइनना अखोइ जिला परिषद मोजिंग लेसांग थेम केंद्र महाकी मेयुमदा अखोइ मीटिंग मसाम तौरगा हाइबे पोजेसिंग दो अखोइ पुलप सिन खेकमन वांगमताबा अपुनबा नुपी लुपना डिस्ट्रिक्ट लीगल सर्विसेस अथॉरिटी थौबाल की मखादा नोमगी ओइबा लीगल अवेयरनेस प्रोग्राम अमा थौबाल डिस्ट्रिक्ट की मनुंग चन्ना खेकमन कम्युनिटी हॉल पांगथुखरे थरमसिदा डिस्ट्रिक्ट लीगल सर्विसेस अथॉरिटी थौबाल की चेयरमैन सु ओइरिबा डिस्ट्रिक्ट एंड सेशन जज सलाम इमोचा लेसांगथेम जिला परिषद मेंबर अब्दुल लतीफ खेकमन की हानगी प्रधान ओइरंबा थोंगाम पिसक अमसुंग असेम इबोमचासु सरुक याखि तोंगान तोंगान रिसोर्स पर्सन सिंगना राइट टू एजुकेशन नुपीदा चथाबा मियोट मिनै मोब जस्टिस न चिंबगी मतंगदा वांगांखे मणिपुर लीगल सर्विसेस अथॉरिटी की मियंग मखादा लाइश्रम मनी मेमोरियल इंग्लिश एकेडमी कोंगबगा खुसमनदुना विलेज लीगल केयर एंड सपोर्ट सेंटर चनम संरोकना सिंदुना नोमगी ओइबा लीगल अवेयरनेस थौरम अमा लाइश्रम मनी मेमोरियल इंग्लिश एकेडमी कोंगबदा पांगथोखरे थरमसिदा इरिलबुंग पुलिस स्टेशन की ओसी के सरत एससीएमसी की सेक्रेटरी एल किरण एकेडमी के प्रिंसिपल लाइश्रम जोतिनसु सरुग्याखे बीडीएफ सिंगना मतमगा चुनबा खुसुमन पीबियु हाइना नुमित निफुमापनी जंक्शनखिबा खोंजंग अदुदा थेंगलबसु थेंगना कैबिनेट न लुपा लिसिंग अमा हापननबगी वारेप लौखिबबु ऑल मणिपुर बीडीएफ वेलफेयर एसोसिएशन थागतप फोंगनुरखले हौजिक बीडीएफ अमना रेशन मनी लुपा लिसिंग अमा थारगा फंगदौरिबसि लुपा लिसिंग तरुक मसि हौजिक सेल थुमगी फिबम मसिदा चुनबा ओइद्रे स्टेट के सेल थुमगी फिबम फगलबा मतमदा मटिक साबा खुसुमन गवर्नमेंट ना हापिरकनी हाइबगी थाजब थमले 13 month पेगी वाफम अदुसु सोइदना ऑर्डर थोकपद याहनबिउ स्ट्राइक मनुगी एब्सेंट लेखिबा अदु डिस्ट्रिक्ट खुदिंगी कॉमथोक्तुना हंदोकना खरबा मतुंग इम्फाल वेस्ट के थानोक्रिबा असिसु अथुबा मतमदा हंदोकपिउ स्ट्राइक मनुंगदा थबक तत्खरबा इम्फाल ईस्ट के बीडीएफ अमा हौजिक फावबा थबकता हंगत्रिबा सि मरि लेनबा डिपार्टमेंट ना यंगसिनबिउ हाइरे टेक्नोपल फॉरेस्ट डिवीजन चांदलना हुमफुरक सुबा वाइल्ड लाइफ थौरंगी सरुकम ओइना मियामगी खोंगचत अमा पलेल दा चटख्रे खोंगचत असि डिविजनल फॉरेस्ट ऑफिसर टेक्नोपल फॉरेस्ट डिवीजन आरके अमरजितना पलेल हाई स्कूल ग्राउंड गी लमथाके पलेल कैथेल तारबा मतुंग चांदल लमखाई फावबा चटखे पलेल की तोंगान तोंगान बा स्कूल की महिरोई सिंगना सरुक याखिबा खोंगचत असिदा खुदोंग थिनिंगाई ओइरबा लमलक की सासिंग कल्लु चांदल डिस्ट्रिक्ट पु इको फ्रेंडली ओइबा डिस्ट्रिक्ट अमा उहेनसे अखोइगी तुंगी दमक उ चारा सिंग थासी हाइबा प्लेका सिंग सिजिनखे ngasi yupung targrum tabada thawal khangabo kechil mayada leiba KM blooming school gi nongpok thangba lokolda hand grenade amaleramle manipur police ki bomb disposal squad amadi thawal police ki kangbu laktuna soyangam yaudana lokatlaba matung thawal khunogi mafam amada pokhayan khre all manipur nupi maruf ki active member oina state council gi thakta thaupurambi yumnam sakitom bina lekidabada all manipur nupi maruf ki secretariat member singna awaba phongdukre hauja amuka na tem ben talokjure break ki matutu member amukana taram nokjare ngasi yupung mapan ga minute nipu mangarom tabada sapar maina amadi motbungi lona ba mafam amada bolero amuba amada lakpa khulai paiba mioi taretna kangla futki ezen oiba m laksana dagi lupalising nipurom mulhore hari laksana na phongdorakpada mag ngasi kangpokpida kangla futki potchei sing ayuk angan bada tharam laga sel puraga tata magic AS01 DD 8669 da imphal tamna thorpane सपर मैना अमदी मोटबुंगी लोनाबा मफम यौरकपदा मरोल खोइबा बोलेरो दा लाकबा मियोय तरेत अदुना अयावबा सनफम सिंह मुलहौबनी हाइना पेनदबा फुंगरुखे कनोदा नंग मचा बुक पाइदे अदु कोइ नम्म कान सिम जरा कान दा कोइ पेक्ति बिसा लोंग न बला कोन होलादे मतम कोइ वाकेम ता दे मोय सिमरोन कोइ दुगा कोइ द मोय फुंगो सै यु तो के दप्तियाम तो अदुगा नम्दना कोइ बेक्से बेक्ति बिसा लोथोकरे नम्दना अदु लोथोकपदेगी कोइ गाड़ी दा हाने फनु काखलले कान दा उसा लोंग थादुरे अदु कोइ याकन दे बिसा दु पिरक नना अदु कोइ वाता दे काबो बक्सले के तो ममांग थागी तरेता सुगनु मखादगी लाइबक थिबा थौदोक अमदा लेखिद्रबा मोरांगथेम माइकेल मिसिगी मतंगदा सेमखिबा जेसिना ngasi सुगनु कैथेलदा वाकनि फम चतख्रे मणिपुर स्टेट पावर कॉर्पोरेशन ना दायित्व यावदबदगी माइकेल लेखिदबनी मरी लेनबा इलेक्ट्रिसिटी डिपार्टमेंट की मियोय सिंह चेराक पियु डिपार्टमेंट ना माइकेल हाटपदी अथुबा मतमदा पावर कॉर्पोरेशन ना लाले हाइजगदबनी हाइरे माहिरोई मोरांगथेम माइकेल ना लेखिदबा यानिंगदबा फुंगदोक्तुना कक्सिंग खुनौ कॉलेज की माहिरोई सिंगसु कॉलेज गेटता वाकनि फम चतखे
JAC ga government ka wari sanaduna athuba matamda warishin purakadabani Desam Pangal Tabi Wangu Local Council na College Asigi Mahirega Kusamnaduna Junction Kiba Wakan Informasina Department Ki Miyoi Singna Section Daba Cherak Piu Mahiregi Punsi Mangan Bayaning De Haiba Pleka Sing Paiki Maina Chingduna Lekidraba Moirang Tem Michael Kakjin Kuno College da BSc Ahanba Semester da Tamliba Mahironi Sugnu Awang Lekai Guest House Manakta Tingba Electric Ware da Tenglubadagi Mamang Thagitang Taratareta Lekidabani October Thasi Breast Cancer Awareness Thani Masigi Ningsingbo Oina Caesar Breast and Thyroid Clinic Caesar Hospital na Community Health Center Nambolgi Medical Officer in Charge ka Kusam Naduna Breast Cancer gi Awareness Program ama Nambol Health Center da Pangtukre Hedi Dr. K. Binod Kumar Memorial Trust Imphal na Sinduna Lekhidrabad Dr. Binod Kumar gi Humbutra Taret Subat Ningsing Thauram Zen Manipur Dance Academy gi Auditorium da Pangtukre Thoramaduda Professor L. Sadananda Singh, Padma Shri R.K. Jaljit, National Youth Project, New Delhi Director Dr. S.N. Suvarrao Amadi, New Kiana Sarukya K. Lekidrabagi Mafamda, Minute Ani 2 minute leptuna, Awaba Fungo K. Lekidrabagi Photo da Miamna Leisukat K. Nambol Municipal Council gi Ward Tara Nepal da Chatarakli ba Swats Bharat Mission gi Sarukamu Oina ngase Ward number Mari Manga Amadi Tarukta, Tongan ba Mifam Singh Pangtoktuna Awareness Pikre. Mifam Singh Pangtoklaba Matungda Rally Amasu Chatuna Lu Nana Lainabagi campaign Chathaki Manipur Pandit Loisangna Lai Haraubagi Kanglon Ngaknaba Honabada Thazadabadagi Atopa Lup Kayana Lai Haraubagi Matangda Kut Tingjilakbadagi Lekai da Lai Tongba Maiba Maibi Singsu Lebaki Lai Haraubada Yauduna Kangkong Chahele Haina Loisanga Sigi Pana Pandit Lai Lokena Fongdukre Loisanga Sina Sinduna Tang Taret Pauba Satagada Lai Harauba Sintak Sindamba Tauram Hodopada Magno Wafamasi Fongdo Kibane Nasigi Tauram Aduda Pandit Yaima W Lukoi Pena Sana Lekam Sanglakpa Kes Mangi Pena Sanglakpa El Lebak Masa Susarugya K Tauronga Mari Lainana Lai Lokena Makata na Fongdo Kibada Ngalingai Matamdagi Hongna Pandit Loisangna Lai Haraubaga Mari Lainana Takpi Tambibagi Tabak Tauduna Lakle Maramaduna Loisang na takpi tambiriba asina khwaidagi achumbani haike Loisang asida ngantoriba iusidaba ohungi sakam loriba pandita chuwa pandiyaiba pandita toma amadi pena sanale kam salafa ima supi haiba makoi guru malasigi masina sinta kodo admugleng na chatlu haibadugi dumdoiba pandamdani Laimarol Khojai Kol Laikol Gitara Manga Suba Mapok Numit Thauram Ngasi Manipur Press Club Pangthok Pagaloinana Laikol Gitara Matui Suba Chepong Amadi Marup Ki Yum Haina Maming Thonba Wari Macha Lairik Amasu Phongkhre Thoramaduda Laikol gi President K. Sarojini Devi Amadi Art and Culture gi Hana Director Oiramba Dr. K. Sobita Susarukya K. Ngasi Phongliba Lairigasi K. Anandini Devi na Ibani Lairigasi Maramda Nambol L. Sanoi College ki Assistant Professor Dr. S. Santibalana Wangang K. Amaram da nupigi pizet leiting haibasida Dr. K. Sobitana Marik Chuma Wafam Phongdo K. Manipur da leiriba labor contract amadi construction loinana labor cooperative singi office bearer singi oiba leadership development training program ama numit humni chupna chatharakpa adu ngasi lamphel da leiba ICM gi conference hall da loisin kre saruk yakiba training kuntrani thoida certificate singen thoke ngasi loisin bagi tharamadu da ICM gi chairman L. Tom Pisak Manipur labor contract Federation gi president T.S. Shyam Kishore Amadi ICM gi Director in Charge K. Joy Chandra Susarukya K. Joy Chandra na Phongdo Kibada Manipur da Labor Contract Cooperative Society gi Phibam Yamna Sokna Leibadagi Program asi packet pani haike L. Tom Pisakna Housing Manipur da Handloom Sector di Ningthina Registrar Taure Cooperative Society Kayadi Thabak Ningthina Tauribra Haiba Khangmangamdre Maramaduna Cooperative Society Sing Punna Thabak Tawagi Matam Oire haike NCUI Project Coordination Committee ki Chairperson Jina Posangbamna Matam Pumbada Punsindrabadi Kanafam Lairoi Punna Hingminanaba Cooperative Movement Chakotnaba Honasi Apunba Pangalna Cooperative Society Mapangal Kalanji Haike Headquarter IGAR South Kimieng Makada 9 Sector gi Anisuba Sam Rifles na Sinduna Delhi amasung Agra da Chatkadaba National Integration gi Khongchat ama ngasi Thawal Football Ground 9 Sector gi Commander Brigadier VT Matthew Nalam Thakre Taramasida SP Thawal K Radhasham ADC Thawal KSS Lemba Susarukya K Khongchada Sida Thawal District ki tongan ba mafamdagi Mahiroi Kunmari amasung Oja Amana Sarukya re Tera Bazar da Leba Children Home 9 Sector Assam Rifles ki Taramithoi Suba Bihar Regiment na
चाना थकनब पोलम कया मतेंग पिख्रे अमरोमदा अनिसुबा साम राइफल्स की मेडिकल टीम अमना थौबाल खोंग अहनबिदगी लिन चिकपा मियो अमा कनख्रे हारे All Manipur Progressive Farmer Association की प्रेसिडेंट ओइरंबा जोय नोंमाई थेमना इखंग खंगौदना लेखिदबदा नोंपोग इम्फाल लौमी सिनमी अपुनबा लुक इम्फाल इस्ना अवाबा फोंदोख्रे मांगना लेखिदबा हाइबसी लौमी सिनमी मियामगी दमक्तदी अचौबा मांगजबा अमनि हाइरे हौजिक सानबगी पाव ngasi ki sanabagi paugda volleyball Thambal Marik College na Nupagi amadi Liberal College na Nupigi Manipur University Inter College Volleyball Tournament ki winner oikre Modern College Porompat na Sinduna College asigi indoor hall da team kunma thoina saruk yaduna sathariba Manipur University Inter College Volleyball Tournament ngasi lusin kre lusin bagi tharom da Imphal East ki DCM Joy Modern College Imphal ki principal K Bire na tharoma pusing oike ngasi sanakiba Nupagi aroiba match da Thambal Marik College na Yumbu Modern College bu set ahum ama kunmanga kunipan kunmanga tarataruk kunmanga kunmathoida maithiba pikhe nupi ga roiba match da Liberal College na Yumbu Modern College bu set ahum anida kulumdoi kunmanga kunmanga kunmathoi amadi tara manga tara nithoida maithiba piduna winner oikhibane winner oiraba amadi runners up taraba team singda trophy piduna puning thawatke Neroka sangakpamna match manga sanabada point around the Pangduna Tarasuba Manipur State League ki mangjil thare Kumukcham Ingosa Singh Memorial Trust na sponsor Tauraga Imphal Gimapal Kangzai Bungda All Manipur Football Association Sinduna team Tara Nithoina Saruk Yaduna Sathariba Tarasuba Manipur State League ki ngasi sanakiba ahanba match da Neroka FC sangakpamna nako nambul mapal bu goal amasnoda maithiba pike Neroka gi mai pakpagi goal adu M Asokna match ki humbusuba minute sanke Match asida Nerokagi M Dhananjoy NG Tomarjit amadi NG Tondonbada unsporting behavior gi damak referee na yellow card piduna warning toke Chathariba Liga sigi anisba match ki sanakibada USA Khurai amadi draw kwakatel draw chatkre match asida USA gi sanaroi KS Suraj Palmai Lanchalung Kabui amadi draw gi sanaroi Anthony Kabui KS Rahul da referee na yellow card piduna warning toke hayeng ahanba match da football club Jalel Sadar Hills amadi Jomi Football Club Churachandpur ga sanaragani anisba match ta Nisa Thangunban amadi M Khabam ga sanaragani Imphal East District Football Association Sinduna SWC Ground Khongmanda team Tarana saruk yaduna sathariba Maharaj Kumar Ganendrajit Memorial Super Division Football League ki ngasasani kiba ahanba match ta 11 Star Sporting Union Akam Patna Aba Khetrigao bu goal ahum amada maithiba pike 11 Star ki goal sing adu Romesh Ningjo amadi Rojio na chanke abagi amata ngairaba goal adu MD Shiraz na chanke anisba match ki sanaki bada KIYC Ketri Iril Mapalna Nipso Kaibibu goal ahum amada maithiba pikre Ketri Iril Mapalgi goal ahum adu KS Sahani Sana ani chanke atopa goal aduna santa na chanke bani Imphal East District Football Association Sinduna Aba Ground Ketrigao da team Taramathoina saruk yaduna sathariba Moirangthem Ibobi Memorial First Division Football League ki ngasasani kiba ahanba match da Star Club Moirang Kampuna Rao Laigingam Naikai bu goal amashnoda maithiba pikre Star Club ki mai pakpagi goal adu Suranjit na chanke anisba match ki sanaki bada SSC Porompat amadi UPSA Pukhau goal amata chanadana draw chatkre Imphal East District Football Association Sinduna tha taruk chupna sathagadaba grassroots football camp ngasidagi Rao ground da sathaba hokre Tongan ba sahi kangrup ki angang chama kunthrarom na camp asida saruk yare Manipur da football masana sakot hananaba pandam da khongthang asi daukalakpani haire tha asigi tang nipan dagi tarani thoi phawba Maharashtra gi Washam da pangthogadaba kunipan suba junior kunmapan suba senior national tug of war championship ta Manipur gi mahut sinduna saruk yarugadaba sanaroi amadi official sing asi Imphal thadokre team khongchar asida K Ashok Kumar na team coach amadi RK Sanayamana manager oina saruk yakhe Imphal West District Football Association Sinduna Malo Makha Terekhalam Pakta team Tarani Thoina group ani thokna khaidoktuna Chathariba third division football league ki ngasasana kiba ahanba match ta UPC Pisum Oinam Lekai amadi PCC me koibi goal amata chanadana draw chatkre anisba match ki sana kiba da WSC ngairangbamna Pamyal Pachoibu goal manga amada maithiba pikhe WSC ngairangbam gi goal sing adu Ananna ahum S
Somokantana ani chanke Pamyal Patswegi amata ngairaba goal adu ai Ekendrojit na chanke New Delhi gi Dr. Ambedkar Stadium da Sathariba Chahitra Nipal Makhagi Nupa Masagi International Subarto Mukherjee Football Tournament ki ngasasana kiba Manipur gi mahut sinduna sanariba Little Angel English School Wangbal gi Mari Super Match ta Indian Railway bu goal Maris no da maitiba pikre Manipur gi goal sing adu Kurtivasna Anisan K M Susil Kumar Amadi K Gelina Amam Chan K District Sports Association Bisnupur na Sinduna Bisnupur Mini Stadium da Sathariba Second S. Pisak Memorial First Division Football League King Asasana Kiba Matsta Sai SSG Utlaw Amadi BFA Nacho Goal Amata Chanadana draws at Cray Amadi Mapan Suba and Balananda Memorial Second Division Football League King Asasana Kiba Matsta Klasa Kainona Idol Club Sunu Sipaibu Goal Ani Shino da Maitiba Piki Klasa Kainogi Mai Pakpagi Goal Ani Adu O Naucha Amadi K Vishal na Chanke Huyel Lalong Thang Ta Academy Oinam Huidromna Medal Nipu Pangduna Kuntaruk Suba State Thang Ta Championship ki Overall Team Champion Oikre Huyel Lalong Thang Ta Association Manipurna Sinduna Thasigi Tang Amadagi Satharakiba Competition Ngasilusin Kre Luisin Bagi Tharamda Parliamentary Secretary K Megasandra Huyel Lalong Thang Ta Association Manipurgi President Ice Prem Kumar MLA Olukoi Sai NERC Imphal Coordinator A Zadumani Mayalambi College ki Governing Body ki Secretary L Prakash Sarukia ke Pangtukiba competition asida Huyel Lalong Thang Ta Academy Oinam Huidromna Gold Kunmanga Silver Nipan Bronze Taret Puna Medal Nipu Pangduna Team Champion Oikibani Pahula si Kwakatel May Koibina Gold Tarani Thoi Silver Mapan Bronze Nipan Puna Medal Kunmapan Pangduna Team Runners Up Takre Competition asigi Nupamasagi Best Fighter na TDTA Wabagai gi Ice Nganthoibana Amadi Nupigi Best Fighter na Mimsita Naurem Thongi T Jenita na Takre Makong matang taraba singda Tharomapu singna manamathum sing Yentoke Manipur Badminton Association Sinduna Gem College Campus ta Laiba Association asigi Indoor Stadium da Sathariba Kuntramari Suba Inter District Amadi Humpu Suba State Level Badminton Championship ki ngasi pangthokiba chahi 32 makhagi Nupamasagi ahanba semi-final da Upananda Rajkumar na S Jyoti Chandrabu set Anisinoda Amadi Anisuba semi-final da Punsiba Yengkhomna Kelvin Pairizambu set Ani Amada Maitiba Piduna final Chankre Saitara Manga Makhagi Nupi Masagi final da KSIS Maheshwari Amadi Khwairakpam Rosmiga Thengnaragani Ahanba semi-final da Maheshwari na Priyabu Amadi Anisuba semi-final da Rosmina Dainabu Maitiba Piduna final Chankibani Saitara Tared Makhagi Nupigi Singles Final da N Purnima na Angita Naurembu Maitiba Piduna winner Oikre Saitara Homde Makhagi Boys Doubles ke Final da Vidyasagar Salam Amadi Punsiba Yengkhongi Juraga A Vilas Amadi ke Vilas ke Juraga Thengnaragani Saitara Manga Makhagi Nupamasagi Doubles Final da KS Manjit Amadi Konthozamgi Juraga N Hitler Amadi RK Telen Sanagi Juraga Thengnaragani Manipur Table Tennis Association gi miyeng makhada District Table Tennis Association Imphal West na Sinduna Gem College Campus ki Indoor Stadium da Sathariba Kuntrom de Suba District Inter Club Amadi State Open Ranking Table Tennis Championship ki ngasi pangthokiba Cadet Boys Singles ki final da Imphal East ki Ice Samsung Amadi Imphal West ki Ice Rodiga Thengnaragani ahanba semi final da Samsung na Imphal East ki Narmanbu Amadi Anisuba semi final da Ice Rodina Imphal East ki A Bairunbu Maitiba PK Cadet Girls Singles Final da Imphal East ki Ice Gita Lakshmina District Asigi W Pritibu Maitiba Piduna winner Oikre Sub Junior Boys Singles ki Quarter Final match da Imphal West ki K Kenau District Asigi RK Daniel Thomas Amadi Imphal East ki Ice Samsung Semi Final Chankre Sub Junior Girls ki Final da Thawal ki Ice Senorita Amadi Imphal East ki RK Chelsea ga Thengnaragani ahanba semi final da Ice Senorita na Thawalgi W Binaranibu Anisba semi final da RK Chelsea na Imphal East ki Binitabu Maitiba Piduna final Chankibani Junior Girls ki final da Imphal West ki Mona Lisa Amadi Thawalgi Ice Senorita ga Thengnaragani semi final da Mona Lisa na Imphal East ki TS Binitabu Amadi Ice Senorita na Imphal East ki RK Chelsea bu Maitiba Piduna final Chankhi Men Singles da Manipur Police Sports Club ki L Bikram
AZ gi TS Dharmendra unit asigi TS Akshay Kumar amadi Y Dinesh semi-final changkhre chathariba championship hayang lushilagani lushinbagi thoramda Committee on Delegate Legislation Manipur Legislative Assembly gi Chairman Elibomsa MMTA gi President Dr. K.S. Loken Babina Healthcare and Hospitalities ki Managing Director Dr. T.S. Davali District Table Tennis Association Imphal West ki President A.K. Bijoyna Thoroma Pusing Oigani Mamang tha September 13 kuntra phawba Chhattisgarh gi Raipur da pangthoki ba nifum doi suba sub junior National and Interstate Carom Championship ta Manipurna overall team runners up tarakte Championship asida cadet sub junior boys and girls competition da Manipurna gold ama silver ama lorke cadet boys category da common tab heretic na gold loke Moirang Them Sadanandana silver loke Manipur gi nupa masa sanaroi taret nupi masa sanaroi ohum amadi official ani puna mioi tara ni thoina championship asida sarukya ke Manipur Kang Association gi miyeng makhada ibudau Moirang Pokpa Kang Development Association sinduna Kawwa Lek Prakom Lekai gi ibudau Moirang Pokpa Sanglen Community Hall da Kangkutaram doina sarukya duna sathariba humpu suba sar Churachan Singh KCSI CBE League Kam Knockout Kang Tournament ki ngasasani ki match da lag thangweban amadi KKCO panjal taranipal kaptuna draw chatkre hayeng PCC me koibi amadi ya school kangkhut ka sanaragani ya school kangkhuna sinduna ya school chinga khamnai kai gi Sri Gopal Dev Mandopta kangkhut taramatoina saruk yaduna sathariba taramatoi suba players trophy league kam knockout kang tournament open category gi ngasasani ki match da LSK Wangoina IWKK uche konbu panjal kuntaret tararet kaptuna maitiba pikre Manipur Taekwondo Association gi asoiba kayana chahi asig October tang amadagi nipan phauba Punjab ke Jalandhar da pangthokadoriba Senior National Championship ta sarukya ba ngamdabagi phibam da leire haina championship asida sarukya na ba khallaba sanaroi singna phungdorakle ngasi kumalampak ta paumi singa unabada makata na phungdokhibada championship asida sarukya na ba nupa masa amadi nupi masa sanaroi Nipal Association na khanke Satok Jashin gi Association na lupa lising tara puthokani aduga sanaroi singna lising manga puthokna bakhangalakhe hayeng mak chatkadabana sanaroi singna sel puthokpa ngamloi association na thaudang lowina ba haijarubada kana mata chatluranu haiduna association gi president na irai line na phungdorakle president na thawoidabadagi selection su matam chana pangthoktabani state championship su pangthoktabana sanaroi singda kudong sadaba kayamai unhale iramasida mar leinaba singna sanaroi singi damak miyeng changbinaba pungning chingchile haujing asino mugi ing sagi pawda ICAR Lamphel Pataki Phangba Pawgi Matungina ngasi khwaidagi saba degree Celsius 38.5 khwaidagi ingbana degree Celsius kulumdoi dasmik ama nungsita yawba ising manil gi chang ayukta sada marfudra nungthildana sada humudra humdoi nongjugi chang nil haujaroi bada maroi paw mukhana kana leijadraba mi singi damak pitharakli ba sakthunga se mapung phana makhoida yohanaba department ki official singna yengchinaba chief minister Okram Ibobina haikre Bill ahungi mayokta khongjang jangshiliba kuki inpigi mihusinga sarkar ga wari sanabada afaba mayonda jangshili haina deputy chief minister gai khangam na phungdokre amadi citizens committee manipur gi kangbu ama Churachandpur da chatuna mafam dugi phibam yengsinbaga loinana laikidraba singi damak awaba phungdokre ngasigoina ISTV na pizza pawmatan solution jare mieng tabiriba singbu amukahana kurumjare